Current state ki rebel KNLA ki mathakta military na operation chathabada rebel manga sikre asiba ahum di khunba ngam-khidre. Ngarang Guwahati da Kukizo Council ki delegate sing yauna Kuki MLA singaloinana meeting oma pangthokre makhataba pau ngaiminase. Ining tholai semba sana jawbagi miyeng makhada phau yenthokre. Ngarang sana konungi ning tholai semba sana jawbagi miyeng makhada laimarin bi anamika angom ning thau poireiton amadi sana konung asigi phamnaiba sing yauna phau yenthokre. Manipur ki tongan bo umanglai kya gi lai committee singna karakhiba phau sing adu yenthokpagi thoram aduda angom ning thau poireiton na hai ngasi sana konung gi maikai digi sana konung asigi damak sahi kya awa ana thidana masil pangliba thauboroi singda angamba phau bot ani pijabane ngasi pidiba phau sing asi Manipur da lairiba umanglai thogal lop singi lai committee singna sana konung da katpirakhibane masigi damakta su Manipur da lairiba umanglai committee singbu sana konung gi maikai dagi tawbimal khangbo uchari loinana matam kya gi mamang dagi chana duna lakhiba Manipur asida lairiba umanglai sangsing dagi sana konung asigi damakta chanabi ama oina phau karakhiba adu makhata na kabiraknabasu mahangna haike. Usek phanaba lang thakpa singki mathakta drive chathakre lamlaki usek sing phanaba lang thakpa singki mathakta drive chathaduna lakpagi saruk ama oina ngarang Thawal Forest Division gi DFO Dr. Laisangthem Jisili gi miyeng makhada Kaksing Forest Range ki staff singna Loksipat ki akoibada drive chathakre Kaksing Forest Range ki Range Officer Sundar Huidrong ki lamjing makhada Palel Bit Officer Namairapam Bikramjit amade Forester S Sanamatumna lusinduna ngarang anganba ayukta range asigi manungda lairiba Loksipat ki akoibada drive chathakhibaga loinana usek phanaba thaklamba lang kya marom phagat khre haide ngarang gi drive aduda saruk yakhiba Kaksing Forest Range ki Forester S Sanamatumna hai Haujik miramdagi lam koiba lakpo usek sing aikogi pat sing da marang kaina yorokpa haubaga loinana range asina koliba pat sing labuk sing da lepta na drive chathaduna laklei drive lakpa kudingi usek phananaba lang sing thengnaba asi yamna laibak thibani hairaduna kanagumba singna makhata na range asigi manung chana lairiba pat sing da madi labuk sing da lang thaktuna usek sing phabigano haike. Miyoi nipunipan amasu dengue positive oiduna apunba case songa hen khre hadi haukiba pung kunmari da state asida dengue positive nipunipan thengna kibaga loinana apunba positive case songa ga sumna kunma thoi yaukre state government ki directorate of health services na piba report ki matungina haukiba pung kunmari da hengalakiba apunba dengue positive case nipunipan sure hadi Sangai festival thinglak pasu lep 3 sem sabaju sathari hari Manipur gi hojik oidiba phibam amasung lanjena duna lairiba miyoi singi yeglaga Sangai festival pangthokpa matam chade haiduna Manipur gi tongan ba CSO sing yauna lup singna athingba thamlabasu Manipur government na festival asigi damak sem sabu gi thabak hojik su lep duna chathari sahi asigi November 13 dagi November 13 phawba pangthokadawriba festival asigi tarani thoi suba edition asigi damak hapta kangjaibung amasung Chandra Open Air Theatre the security gi akanba ngak sen galoinana samgat sagat pagi thabak sing sathari kumja 2023 gi May 3 dagi hauduna satharaki ba Manipur gi irang na maram oiraga sahi ani lep raba matung da sahi asigi November 13 dagi festival asi pangthok lagani haina government na laukthokibane festival asi ka mari leinana hapta kangjai bungda temporary stall kaya stage amasung Sangai tem park samgat pagi thabak haukiba numit kharani gi mamang dagi sathaba haurakibane masing yamlaba sinmi sing seasonaduna festival asigi sem sabagi thabak sing haujiksu leptana chathari stall sabagi thabak tawriba singna hai haukiba sahi singa yengnabada sahi asidana stall masing yamna hengatle haujik stall sabagi thabak asi sada kunthra rom loire haike mapungoiba thoram sing amasung cultural program sing pangthokpam oigadoriba Bega Chandra Open Air Theatre board make sembaga linana sanjan sajinba amasung tarutana na sengotpagi thabak khumang saksina changsile mapungoiba thoram pangthokpam oidiba mafam aduga nagna lairiba wall sing amasung railing sing sumasu sangbagi thabak khumang saksina changsile hapta kangjebungge awang thangbo saruk amasung kha thangbo saruk tagi bot tamna chatpa lambi sing koilas thabagi thabak sing festival mamangda loisina bakana changsile maikai kyadagi festival asida athingbo thamlakpa asi yenglaga sengbat sagatpagi thabak sing asi masing yamlabu security person sing sizinaraga akselaga chathari hari Imphal Airport na konba jaga amasung Manipur gi mafam khara da jet fighter sing koipai paiba gi video social media da thaganarakhiba dugi clarification ama
Imphal Airport Authority ki maikaidagi phongdorkhre madudi routine oina pre-plan Indian Air Force ki exercise sathabana manam oiraga paibani miyam amadi passenger singna mipaibiga no haina thamlakle loina na lana pau sandokpa singdagi thajabiga no haire Maina tumna saktuna ut on khraba ikhoigi yumgi mamal lupa lakh ahunga sagnaba yaroi haina IDP singna phongdorkhre President rule gi mamangda leramba lengak ki Chief Minister na Assembly da May 3, 2023 gi irang asina maram oiduna maina sakhiba yum kaising adugi structure gi matungina yum sabada kacha gi yumdana lupa lakh manga semi paka gi lupa lakh taret amasung paka gi na lupa lakh tara pigani haina phongdoktuna warep na khraga hojik na phusa phuda lupa lakh ahum na sakna ba yana ba President rule lengak na honarak liba si labak thibani haraduna thawong asi yaba ngamloi haina Apex Committee of Victim Village ki ko convener khoirong dhamena phongdor khrei wafam singara ayupung taramatoi tarakpada Imphal East ki ikau sadu yengkuma dolai thabi amadi leitan pokpi mairen pat ki khunja singna semba Apex Committee asina sinduna pangthokiba pau ki mifamda mahangna phongdokhibane ko convener na makhata na hai May 3, 2023 dagi horakliba mite amasung kuki phurup anigi lan sida masagi mayum makai maramathum punamak mai thadok piduna masagi maram sida lanjena duna hojik relic camp ta no magi seng gram chamri amasung gyam khidraba senpham phangduna imungi awat apa men khaliba amade angang singi larik laisu tamhana ba hona bada yamna wana mioiba oina hingbagi hak laihandana phadok amagum sak tha khara piraga ngasi phawba khulsing asigi khunja sing yamna wana lelakle asuk wana hinglinge gi serak sida satliba tha sidagi hauraga nomada lupa marphuga marina nomagi hingna ba seng walu ana lain su taw amasung angang singi larik laisu su tamhalu hairakle lupa marphu mari asidagi lupa mari gi seng wan pham dukan lenga na piyo haidana demand tawringai gi cherakta popular government lairingai gi matamda Chief Minister na Assembly da mayuma kai tumna mai sakharba miyoi singi damak makhal ahunga yum sabada lupa lakh asu pigane haidana phongdokhrabane mairen part ki oina magi phangpham thokpa senpham adugi manungdagi sada yakhai dagi moldra phawbo phangnaba yawkhre adubu laibak thibade ikau sadu yengkhuman leitan pokpi sadu lampa amade Imphal East ki singkhong singyada laihoribi yum singide housing scheme gi makhada lupa lakh amaga lising kontra amasung la amaga lising humdrana lengak na puthoklaga pulamna lupa lakh ahum piraga loisilagani haribase ikau sadu yengkhuman leitan pokpi sadu lampa amade Imphal East ki singkhong singyadagi lanjanarakuna haujingna sajewa amasung sawongbungi shelter home da sangjafam lauriba IDP singna akanamongda yaningde karigomba lengak na namphu saphu da taroklabadi akanba khongjang sangsengane madada thorakpa afafatagi teksak punamak Manipur amasung union lengak na pugadabani hana supang bising da phongdokhe US ki drone singna Afghanistan ki atya sarukta petrol tauri hairi yumlo nabaleba kharadagi paisalakhiba United States ki drone singna Afghanistan ki atya sarukta makhata na petrol tauri masi Afghanistan ki ningkha tamba thugai bani haina Taliban sarkar ki spokesperson Zabihullah Mujahidna phongdokhre Mujahidna wafam ase Iran ki sarkar na chalaiba broadcaster IRIB ki interview amada phongdokhibane maduda mahana drone paisalakpagi thaba ase tokpiyo haina appeal tawkhe drone paisalakpa ase Afghanistan ki atya saruk thugai bani masi athuba matamda thingba tai Taliban ki authority na meeting ki khodong chaba khara khajikhak phangjaba matamda yaningdaba wafam sing pukhat ki haina Mujahidna haike Mujahidna drone paisalakhiba adu karamba yumlo na balabak tagino haibadu di pankhide adu mahana mamangda de United States ki aircraft sing Pakistan na mafam piri haina charge tawkhe Bihar ki Muzaffarpur da yumbai chappada imung amagi miyoi manga sire manga sokle Muzaffarpur district ta thokiba yumbai chapagi thawdo amada imung amagi miyoi manga sikhibaga loinana atopa manga na aruba phipam da sokle haina officials singna nga siuk ngarang phongdokkhre Muzaffarpur gi deputy superintendent of police Suchitra Kumari na pawmi sing da phongdokpa matungina yumbai chapagi thawdo adu ngarang ahing nongyai ge adwaida district sigi Motipur area da thokibane yum adu Lalan Saha kauba amagini haiba dokladuna mahana haike imung adugi miyoi sing tumduna leiringaida maidu yum adugi ahum suba matholdagi haurakibane mahana haike mai chakpagi thodoktuda imungdugi miyoi manga sibaga loinana atopa mangana aruba phibam da soke laikidrabasing adugi manungda Lalan Saha mahaki mama mahaki loinabi amasung masa ani yauri haina phongdokladuna mahana haike asokpasing adu manak nakpoda leiba government hospital amada pukhatkre DSP na haike thodok adugi paw phangbaga fire tender sing thodok thokphamduda changsen
ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯊꯠꯈꯤ ꯑꯍꯥꯟꯕꯗ ꯃꯩ ꯆꯥꯛꯂꯛꯄꯗꯨ ꯎꯕꯒ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯩꯗꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯌꯔ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯄꯗꯒꯤ ꯃꯩꯗꯨ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯅꯔꯤ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀꯨꯃꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ